ꯃꯇꯝꯁꯤꯗ ꯑꯁꯣꯝꯗꯅ ꯑꯦꯟꯗꯤ ꯑꯗꯨ ꯒꯦꯝ ꯕꯣꯛꯁ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯆꯥꯕ ꯀꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯒꯦꯝ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇ꯭ꯋꯥꯟ ꯁ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯈꯔ ꯊꯨꯅ ꯔꯣꯖꯀꯤ ꯑꯅꯥꯕ ꯑꯁꯤ ꯀꯔꯝꯅ ꯐꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯇ꯭ꯋꯥꯟ ꯁ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ, ꯄ꯭ꯔꯥꯆꯤꯟ ꯗꯦꯕꯇꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯗꯦꯕꯇꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯀꯟꯕ ꯄꯥꯝꯂꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯔꯤꯛꯁꯥ ꯂꯧꯕ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯊꯣꯛꯄ ꯉꯝꯖꯔꯒꯦ ꯍꯥꯏꯕꯗꯨ ꯑꯃꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯍꯩꯁꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯔꯛꯂꯤꯅꯤ ꯈꯟꯖꯔꯗꯨꯅ ꯄ꯭ꯔꯥꯆꯤꯟ ꯗꯦꯕꯇꯥꯒꯤ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯗꯨꯅ ꯇ꯭ꯋꯥꯟ ꯁ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯄ꯭ꯔꯥꯆꯤꯟ ꯗꯦꯕꯇꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯗꯦꯕꯇꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯁꯦꯡꯕ ꯗ꯭ꯔꯥꯒꯣꯟ ꯑꯃ ꯁꯨꯞ ꯁꯦꯝꯗꯨꯅ ꯄꯤꯊꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯈꯨꯗꯛꯇ ꯐꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯖ꯭ꯌ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯀꯌా ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯗ꯭ꯔꯥꯒꯣꯟ ꯑꯃꯁꯨ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯥꯒꯣꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯐꯥꯕꯗꯤ ꯌꯥꯝꯅ ꯋꯥꯕ ꯑꯃꯗꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯟꯗꯤꯅ ꯑꯃꯨꯛ ꯑꯃꯔ ꯇꯧꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ, ꯃꯈꯥ ꯇꯥꯕ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇ꯭ꯋꯥꯟ ꯁ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯋꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯗꯦꯕꯇꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯆꯍꯤ ꯀꯔꯣꯔ ꯀꯌꯥꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕ ꯗ꯭ꯔꯥꯒꯣꯟꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯃꯍꯥꯛꯄꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯗꯦꯕꯇꯥ ꯀꯌꯥꯁꯨ ꯊꯋꯥꯏ ꯂꯣꯡꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯅ ꯃꯍꯥꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯀꯧꯖꯔꯗꯨꯅ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯁꯤ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯦ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯃꯒꯦ ꯍꯥꯏꯔꯗꯨꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛꯄꯨ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯔꯥꯖ꯭ꯌ ꯑꯁꯤ ꯑꯩꯅ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯒ ꯂꯃꯟ ꯁꯤꯡꯕ ꯁꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯕు ꯐꯥꯒꯦ ꯇꯧꯔꯛꯄꯗ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯁꯛꯇꯤ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯀꯧꯖꯔꯗꯨꯅ ꯃꯁꯤꯒꯤ ꯗ꯭ꯔꯥꯒꯣꯟ ꯑꯁꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯁꯛꯇꯤ ꯌꯥꯝꯅ ꯀꯜꯂꯝꯃꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯆꯪꯁꯤꯟꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯗ ꯌꯦꯡꯂꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄ꯭ꯔꯥꯆꯤꯟ ꯗꯦꯕꯇꯥꯒꯤ ꯌꯥꯊꯪꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯅ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯁꯤꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤꯗ ꯅꯨꯡꯊꯤꯜꯗ ꯃꯪꯕꯒꯤ ꯊꯕꯛ ꯇꯧꯔꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯑꯃꯠꯇ ꯆꯦꯟꯕ ꯌꯥꯔꯔꯣꯏ, ꯇꯨꯝꯅ ꯍꯥꯠꯂꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯨꯛꯅꯕ ꯀꯌꯥ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ
ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯦꯡꯕꯗ ꯋꯥꯔꯗꯨꯅ ꯑꯁꯨꯛ ꯄꯤꯛꯄ ꯃꯤ ꯃꯆꯥ ꯑꯃ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛ ꯄꯥꯡꯗꯕ ꯍꯥꯏꯔꯝꯂꯒ ꯃꯁꯤꯗꯤ ꯑꯩꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯒꯦꯝ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯕꯨ ꯈꯨꯠꯁꯥ ꯑꯅꯤꯅ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯅꯕ ꯇꯧꯔꯛꯄꯗ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯛ ꯐꯠꯇꯕ ꯗ꯭ꯔꯥꯒꯣꯟ ꯅꯪꯗꯤ ꯁꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯗ꯭ꯔꯥꯒꯣꯟ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯗꯨꯅ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯕꯨ ꯃꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯍꯥꯠꯇꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯗꯦꯕꯇꯥꯕꯨ ꯊꯥꯒꯠꯇꯨꯅ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯗ꯭ꯔꯥꯒꯣꯟ ꯑꯁꯤꯕꯨ ꯈꯨꯠꯁꯥ ꯑꯅꯤꯇꯅ ꯆꯞꯈꯥꯏꯗꯨꯅ ꯍꯥꯠꯄ ꯉꯝꯕꯗꯤ ꯗꯦꯕꯇꯥꯗꯒꯤ ꯍꯦꯟꯕ ꯑꯉꯛꯄ ꯑꯇꯣꯞꯄ ꯗꯦꯕꯇꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯛꯄꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅꯁꯨ ꯑꯦꯟꯗꯤ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯁꯦꯡꯕ ꯄ꯭ꯔꯥꯆꯤꯟ ꯗꯦꯕꯇꯥꯅꯤ ꯍꯥꯏꯔꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯑꯦꯟꯗꯤꯅ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯕꯨ ꯊꯥꯒꯠꯄꯒꯤ ꯊꯕꯛ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯣꯛꯂꯣ, ꯍꯧꯖꯤꯛꯃꯛ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯁꯨꯞ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯄ꯭ꯔꯥꯆꯤꯟ ꯗꯦꯕꯇꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯍꯧꯒꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯟꯗꯤꯅꯁꯨ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯗ꯭ꯔꯥꯒꯣꯟ ꯁꯨꯞ ꯑꯁꯤ ꯁꯦꯝꯃꯒꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯦꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯂꯨꯔꯒꯗꯤ ꯁꯨꯞ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ, ꯑꯅꯥꯕ ꯑꯗꯨꯁꯨ ꯐꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗꯪꯗꯤ ꯄ꯭ꯔꯥꯆꯤꯟ ꯗꯦꯕꯇꯥꯅ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯞ ꯑꯁꯤ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯤ ꯐꯔꯦ, ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯅ ꯒꯦꯝ ꯕꯣꯛꯁ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯕꯥꯛꯅ ꯈꯨꯝꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯔꯨꯝ ꯇꯥꯈꯤꯗꯨꯅ ꯁ꯭ꯋꯥꯟ-ꯇ꯭ꯋꯥꯟꯒꯤ ꯁꯥꯝꯔꯥꯖ꯭ꯌ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗු ꯉꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅꯁꯨ ꯄ꯭ꯔꯥꯆꯤꯟ ꯗꯦꯕꯇꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯗꯦꯕꯇꯥꯒꯤ ꯃꯐꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯋꯥꯔꯐꯨꯜ ꯑꯣꯏꯔꯕ ꯅꯨꯃꯤꯠꯄꯨ ꯂꯣꯠꯇꯨꯅ ꯊꯝꯗꯨꯅ ꯂꯩꯈꯥꯕꯨ ꯃꯝꯍꯟꯕ ꯉꯝꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯏ ꯍꯥꯏꯔꯗꯨꯅ ꯊꯥꯒꯠꯆꯔꯨꯕꯗ ꯑꯦꯟꯗꯤꯗꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯣ, ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯁꯨꯞ ꯑꯗꯨ ꯁꯦꯝꯅꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯁꯨ ꯁꯦꯝꯖꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯞ ꯑꯗꯨ ꯁꯦꯝꯗꯨꯅ ꯑꯦꯟꯗꯤꯗ ꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯞ ꯑꯁꯤ ꯁꯤꯟꯅꯔꯛꯄꯗ ꯑꯦꯟꯗꯤ ꯑꯗු ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯜꯂꯤꯉꯩꯗ ꯁ꯭ꯋꯥꯟ-ꯇ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯁꯨꯞ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯊꯛꯂꯨꯔꯣ, ꯃꯁꯤ ꯄꯤꯊꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯁꯣꯟꯊꯗꯨꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯁꯤꯔꯕ ꯐꯥꯎꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯗꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯦꯟꯗꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤꯔꯝꯃꯤ, ꯔꯣꯁꯄꯨ ꯀꯟꯕ ꯉꯝꯂꯅꯤ ꯈꯟꯕꯗ꯫ ꯑꯁꯣꯝꯗꯅ ꯃꯃꯥ ꯑꯗꯨ ꯔꯣꯁꯄꯨ ꯀꯧꯖꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯀꯤꯅ ꯔꯣꯁꯀꯤ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯪ ꯍꯩꯔꯕ ꯗꯣꯛꯇꯔ ꯑꯃ ꯔꯣꯁꯄꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯅꯆꯥꯅ ꯀꯧꯖꯔꯛꯂꯤ, ꯍꯧꯖꯤꯛꯇꯤ ꯔꯣꯁꯀꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯒꯅꯨ ꯍꯥꯏꯔꯛꯄꯗ ꯃꯄꯥꯅ ꯔꯣꯀꯤꯕꯨ ꯊꯥꯒꯠꯂꯗꯨꯅ ꯔꯣꯁꯀꯤꯗꯃꯛꯇ ꯗꯣꯛꯇꯔ ꯄꯨꯔꯛꯂꯤꯕ ꯅꯍꯥꯛ ꯑꯁꯤ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯍꯥꯏꯔꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯅꯕ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯁꯀꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯥꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯍꯨꯟꯒꯤ ꯄꯨꯡꯐꯝ ꯀꯌꯥ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ, ꯑꯗꯨꯅ ꯆꯍꯤ 500ꯒꯤ ꯃꯃꯥꯡꯒꯤ ꯑꯔꯤꯕ ꯖꯤꯟꯁꯦꯟ ꯑꯃꯗꯤ ꯆꯥꯡꯌꯥꯟꯒꯤ 19 ꯁꯨꯕ
ꯅꯤꯗꯜ ꯃꯦꯊꯣꯗꯀꯤ ꯂꯥꯌꯦꯡ ꯄꯊꯥꯞ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛꯇꯪ ꯂꯥꯌꯦꯡꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯔꯛꯄꯗ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯂꯥꯌꯦꯡ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯕꯨ ꯐꯍꯟꯕ ꯉꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯀꯤ ꯃꯄꯥꯅꯁꯨ ꯆꯥꯡꯌꯥꯟꯒꯤ 19 ꯁꯨꯕ ꯅꯤꯗꯜ ꯃꯦꯊꯣꯗ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯕꯦꯁ ꯇꯦꯛꯅꯤꯛꯅꯤ, ꯑꯗꯨꯒ ꯆꯍꯤ 500ꯒꯤ ꯃꯃꯥꯡꯒꯤ ꯑꯔꯤꯕ ꯌꯥꯝꯅ ꯇꯥꯡꯕ ꯖꯤꯟꯁꯦꯟ ꯑꯁꯤꯁꯨ ꯕꯖꯥꯔꯗ ꯐꯪꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯂꯥꯌꯦꯡ ꯑꯁꯤꯅ ꯐꯕ ꯇꯥꯔꯒꯁꯨ ꯑꯁꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯔꯃꯦꯜ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯄꯔ ꯄꯥꯋꯔ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯨ ꯑꯣꯏꯔꯝꯂꯤꯕꯅꯤ, ꯍꯥꯟꯅ ꯃꯥ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯅꯠꯇꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯦꯟꯗꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯄꯥꯅ ꯅꯪꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯕꯨ ꯃꯤꯔꯥꯏꯔꯒ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯕ ꯃꯍꯥꯛ ꯑꯩꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯅ ꯔꯣꯁꯀꯤ ꯃꯃꯥ ꯃꯄꯥꯗ ꯑꯪꯀꯜ ꯑꯥꯟꯇꯤ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯗꯣꯛꯇꯔ ꯑꯁꯤ ꯑꯔꯥꯏ ꯑꯆꯝꯕ ꯗꯣꯛꯇꯔ ꯅꯠꯇꯦ, ꯑꯦꯂꯤꯌꯁ ꯍꯥꯏꯕ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯗꯨꯅꯤ, ꯀꯅꯥꯃꯠꯇꯅ ꯍꯥꯏꯕꯗ ꯌꯥꯈꯤꯗ꯭ꯔꯕ ꯍꯟꯇꯔ ꯐꯦꯃꯤꯂꯤꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯔꯣꯁꯄꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯥꯙꯧꯅ ꯗꯣꯛꯇꯔꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯂꯤꯌꯁ ꯃꯣꯔꯦ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯅꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯝꯅ ꯇꯥꯖꯩ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯍꯥꯏꯔꯛꯄꯗ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯀꯤ ꯃꯃꯥꯅꯁꯨ ꯗꯣꯛꯇꯔꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯗꯣꯛꯇꯔꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔꯅꯁꯨ ꯑꯦꯀꯨꯄꯪꯆꯔꯒꯤ ꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯔꯤꯂꯤꯁ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈꯤꯕ ꯏꯅꯔꯖꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯕ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯍꯧꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯙꯧꯅ ꯔꯣꯀꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯑꯦꯀꯨꯄꯪꯆꯔ ꯇꯧꯅꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯔꯣꯁꯄꯨ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯩꯖ ꯁꯤꯡꯖꯕ ꯑꯦꯀꯨꯄꯪꯆꯔꯒꯤ ꯂꯥꯌꯦꯡ ꯄꯊꯥꯞꯁꯤꯡ ꯑꯁꯤ ꯔꯣꯁꯀꯤ ꯍꯛꯆꯥꯡ ꯀꯌꯥꯗ ꯊꯤꯟꯗꯨꯅ ꯂꯥꯌꯦꯡꯗꯨꯅ ꯐꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯀꯤꯅ ꯑꯪꯀꯜ ꯑꯥꯟꯇꯤ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ, ꯄꯥꯈꯠꯄꯤꯒꯅꯨ, ꯑꯩ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯣꯁꯀꯤ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯍꯜꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯑꯁꯤꯅꯁꯨ ꯂꯥꯌꯦꯡ ꯄꯊꯥꯞ ꯂꯣꯏꯁꯤꯜꯂꯛꯄꯒ ꯔꯣꯁꯅ ꯆꯥꯅꯅꯕ ꯍꯤꯗꯥꯛ ꯑꯣꯏꯅ ꯖꯤꯟꯁꯦꯟꯒꯤ ꯖꯔꯤ ꯕꯨꯇꯤ ꯑꯁꯤ ꯔꯣꯁꯇ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯔꯣꯁꯀꯤ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯖꯤꯟꯁꯦꯟ ꯖꯔꯤ ꯕꯨꯇꯤ ꯑꯁꯤ ꯍꯦꯛ ꯆꯥꯕꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯥꯏꯅꯥ ꯑꯗꯨ ꯐꯔꯒꯅꯤ ꯍꯥꯏꯔꯛꯄꯗ ꯇꯥꯟꯖꯥꯁꯤꯗ ꯑꯦꯟꯗꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯗꯨ ꯄꯤꯖꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯔꯤ ꯕꯨꯇꯤ ꯑꯗꯨꯕꯨꯁꯨ ꯂꯪꯈꯥꯏꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯦꯟꯗꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯀꯤ ꯃꯃꯥꯅ ꯀꯞꯂꯗꯨꯅ ꯑꯦꯟꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯆꯍꯤ 500ꯒꯤ ꯃꯃꯥꯡꯒꯤ ꯑꯔꯤꯕ ꯖꯔꯤ ꯕꯨꯇꯤ ꯑꯁꯤ ꯄꯤꯖꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯅꯥ ꯑꯁꯤ ꯐꯔꯗꯕ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯛꯄꯗ ꯃꯄꯥꯅ ꯑꯃꯨꯛ ꯏꯆꯥꯒꯤ ꯑꯅꯥꯕꯁꯤ ꯅꯪꯁꯤ ꯌꯥꯎꯅ ꯐꯍꯟꯕ ꯄꯥꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗ ꯑꯦꯟꯗꯤꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯣꯟꯅꯔꯦ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯖꯔꯤ ꯕꯨꯇꯤ ꯑꯁꯤ ꯔꯣꯁꯅ ꯆꯥꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯤꯡꯒꯠꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯦꯟꯗꯤꯗ ꯑꯅꯥꯕ ꯀꯔꯝꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯒꯨꯝꯕ
mathong marang khangdaba lairaba micham amadagi amuk aise tamgadoribara hairaduna yamna sauna hairaklam masidagi endina aina adumnadi karamna haikhibage nahak doctor amani nangna hena experience lairabani masigi jari buti asina karisu kanba ngamloi hairakpada Rocky na yamna sauna endida ngang cheraklami nangumba lairaba sinni amana doctor da gyan piriba nangbu medical gi knowledge pu laibra haiduna yamna sauna lauduna hairakpa matamda endina aidi masigi doctor asi mingchat ki damakta namthak tawduna layengba doctor oina ui haiduna hairakpada doctor asi su sauraduna yamna warauna hunter family da aingondagi henba haiba doctor ama hanadagi lairaba male aduna ai mafam asida kuina panthabagi mathau tadre haiduna mafam adu thadoktuna chatke tawbada Rose ki mapana doctor bu natte chakhigadaba mafam achi thadoktuna chatkadabadi Andy ni haina hairaklami masidagi Andy nasu Rose bu layengdanadi ai mafam achi thadoktuna nakoina phana talabasu mafam achi thadoktuna sumchat chatloi haiduna hairaklami wadu tabada mamana amuk sauraduna mafam achi thadoktuna chattaba sukya yaroi ichanupi bo amuk hana awa phamda tahanba pamte aduga ichanupi gi layeng asisu Dr. Elias Bori natana atopa kanamata yenghalloi nangnasu yengba yaroi hairaduna kaptuna law khonglakpada madhauna su sauraduna gat singbu kauduna nupa asi mafam asidagi yamna thuna tanthoko haiduna lauraklami matamsida machanupi adu lok khuraktuna mamit kabak kabak pangthoraknami mamabu kaujaraduna hairaklamni Andy asi mafam asidagi tanthokpi higanu hairakpada mama adu amukasu kapladuna nahangna Andy haina tawduna lairibasibu Andy na nangonda kari jadu bu tawsin khrabano haujik phawba magi da khal lairisibu nangi hakchang bisu khara khallo ima pabung akhoi busu nungsidrabra haina kaptuna lairingai matamda Andy na Rose pu kauraduna aina purakliba sup asi thakpa taragadi nahaki anaba adu haujikmak phakhragadabani hairakpada Rocky na yamna sauna Andy da kari wathino nangna amuk nganglidu hairaduna nangi mathong marang khangdaba sup aduna Rose ki anaba bu karamna kanba ngamgadoribano nangna adumna kadar phadar tawduna laidu sharu Rose ki punsidagi yamna lapna chatkhro maduna nangi aphaba oigani hairakpada doctor asinasu aigumba experience lairaba doctor amana phau yengbada phanba ngamdraba laina asida aduga nangna hairibabu nangi kaishunataba sup asina laina asibu phanba ngamgadoriba hairakpada Andy na aina purakliba sup asi arayesamba sup nati masi dragon gi sup ni haiduna hairaklammi masidagi Rocky na mo Andy da karyam naraduna nangbu nungthinchu chatna mang labra masidi dragon sup mandine ngagi sup maline hairakpada doctor aduna su aidi nangse hanadi nupi asigi damakta anaba asidagi kalhaningdena ngangni saglibra haina khallubani adubu nangdi angawwa ama oiramle karigumba nangi sup asina nupi asibu kanba ngamdaba taragadi sup asi thaklubada nupi macha asigi thawai phawba langadoribani hairakpada Rose na ai sup asi soidana makki thakani ai Andy bu thamoi singna thajai adugisu mathakta mahakna aingonda kaidaunungda phattanaba thabak silakkadabasu laite hairakpada mapana Rose ta nungsibada ngauduna lairaganu haujik phawba nak haujik siba changba khangdribani aduga nupasina haiba khudingmak nakna yaduna lairi hairakpada madhauna amok aisu sangsar kaya koiduna chalurabani mahakna pirakliba sup asi dragon sup natti icham chamba sup amani masida nang thajaganu hairakpada doctor aduna su nupi macha asi nungsibada ngauduna laikre
aduna apha phatta khantaba ngamdre hairaduna karigumba mahakki sup asi nangna thakpa taragadi nahakki punsi adu khudong thiba tagani hairakpada Rose na aigi thawai hakchang amadi siba changba pumnamak Andy da sinnajare hairaklami madu tabada doctor adu karisu tauba ngamdraduna fare nangi nungsibaduna bu madu yaukragadi aikhoisu karibu hairuni nangi apamba adu pangthoklo haiduna hairaklami adubu mama mapanadi Rose bu yamna kanna themlami doctor na hairibasi nangbu amukta illo Andy gi wada nang thajaganu nahakki punsida khudong thiba tarani haiduna hairami masidagi Andy na Rose ki manakta changsilaktuna Rose ta sup asibu thaknanabagi damakta hairaklammi Rose na su sup adubu thaknanabagi damakta yakhirami masidagi Rose na su sup adubu thaknanaba tawrammi asum tawduna Rose na dragon sup adu thakchin khirami asumna thakchin khibasida doctor asina hairaklammi mahaki phibam asi yengo mahaki kuchu kumen asi icham chamakli yengo aina haikiba pumnamak achumba oiraklagani mahakna thakliba sup asi ngagi supni haiduna hairaklammi masidagi madhauna aikhoina di nangbu phanayam thingkhibani adubu nangna yadabadagi sup asi thakchillabani na hawjik yengba ngamdre haiduna hairaklammi Rose na madhauda karimata khanbiganu ai karisu tawde hairamlaga mahak ikhang khangawdana I oraklami madu ubada Andy adu yamna pakhatlammi matamchida doctor asina Rose ki mihun yenglubada makha tana kanba nganbagi upai leitre haiduna doctor asina hairaklammi masi tabada mama adu yamna kanna kapsakhi masidagi Rocky adu sauraduna Rose pu nangna hatpani hairaduna Andy adu gala paira chingkhatuna nang hawjik lemna tharoi hairaduna ngang chaiduna leinarami masidagi amuk mamana changsinduna Andy gi makhajaida khupakna thaduna ichanupibu nangna hatpani haiduna kaptuna law khongduna chaiduna leirami asumna law khongduna mamana kaptuna leiringai matamda mafam maduda leiriba miyoising adunasu nungsi sasinaduna nupi asibu mahakna hatpani haiduna maran siraklami taunariba matam asida ikhang khanghaudana Rose adu mahakna thakkiba dragon soup mahi aduna maram oiraga mangal kayaga loinana lauraklami madu ubada mafam maduda leiriba miyoising adu ngakhirami masidagi Rose adu hakam salladuna yamna nungaiba mood amada hagulaktuna matam kuirabagi tungda ngasidi ai hakchang asi kayada nungai khreda hairaduna masa adu thek tuna lairammi matamsida madhauna masubu kauraklammi isu nupi nangbu nasadu khara nungairabra haiduna yamna harauna hangraklammi masidagi Rose ki mapa adusu tauriba matau aduda maya karaduna kari matauno hairaduna yengduna ngaktuna laikhirami mayamda karigumba amatanga singdokchage ngasi thagat charakliba episode asi ngarang thagat chagadabani adubu ngarang chakpa matamda mother copy adu delete tawkhiba maramna editing tawriba video audio kudingmak mangkhibena maram oiraga thagatpa ngamjakhidabani masigi damakta mayangi mapamda ikok nona khurumduna ngakpiyu haiduna haijari aduga loina ngasi thagat charakliba video asisu hatu sembana maram oiraga voice over tawbada asoiba kayasu yaukhre sound su kaya nungairomoi haina khanjai hatu tawkhibana maram oiduna karigumba soikhi lankiba yauragasu mayamna ngakpiyu haiduna amuk hanasu kurumduna haijari aduga loisilakpada channel asibu subscribe tawdaba yauragadi subscribe tawsimbiramo makha tana video semba matamda thauna oinanaba
ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯏꯅꯅꯕ ꯈꯨꯔꯨꯝꯖꯔꯤ꯫